Chaklam le cheng piu haina mahairoi singna changsin kiba chaklam khongchat numit ki nungi wahanthok asi ngasigi mirol na khangduna Eikhoi mit mai Pangba Matam Oire haina MSU gi hanagi president Yenkokpam Priyokumar na phongdokhrei wafam asi haukiba July 18 tagi thabum ama chupna chatharakiba mathau sangba thabum loishinbaga loinana humpumathoi suba chaklam khongchat ki mapungoiba thoramda mahangna phongdokibani palace compound leiba Boat Pangthokiba Tharom Aduka Mari Lenana MSU gi hanagi president Yenkokpam Priyokumar na hai August 18 Chaklam Khongchat numit asi lamdam asigi yamna maruoiba numit amani mahairoi singna khongjang adu mang thaduna sangsin khibani mamangda Chaklam Khongchat ki iho laikhrei haujingna muk tongan be isu kaya ma lamdam asida thokli ngasina no NRC no census ki khongjang leidi kumjali singa maga jama panya khaima thoina base year oiraga Manipur da NRC pangthokpa haina kumjali singa maga jama pan marfuda India lenga kyauna Manipur lenga ka MSU ga yanaba laikhrabani yanakiba wafam adu kumjali singa maga jama pan marfudagi mathang lengak pairakhiba lengak lon singna karigidamak thabakta onthokna bahotnaram dribano ngashidi lamdam asida leiriba yelhomi singasi nongmagi masing hantaraklabani mamangda pangthokhiba census ta Chandel Sanapati amadi Churachandpur da mahaushana Manadaba mawongda hena missing hangatpa thengnaki phibam asida Manipur lengakna census ki mari leinaba department amadi center lengakta oiriba phibam asigi matangda karigidamak wafam amata phongdokhidabano hiram asigi matangda mityeng changdaba haibase lamdam asigi yelho missing muthatlaga tonganba furup amagi leibak ama ohelage haibagi aronba agenda ama leirabra haibagi achobo wahang lai haina mahangna phongdokhi mahangna makhatana hai August 18 Chaklam Khongchat aduda mahairoi singna chaklam le cheng piu haina khongjang changsinbada lengakna nongmai maruna oiba paukhum pirakhibani ngasina amuk miyamna NRC update tawdringaida census pangthokpa yaroi haina changsiliba khongjang asigi paukhum nongmai marudagi hena sathiba pot ama kablakpa yabagi phibamda leiri kablakadaba pot adu karino haibase Eikhoi punna khanthaminasi haina mahangna makhata khi Failuribadi, Masi policy, social scientists Mayamnasu, Adagi, Labiriba elite groups Mayamnasu, Masi Katan Kandabio, Marandi, Eikhoi, Tungi, Sahi, Kuntra, Magini Fu, Magi, Matunda, Yakai Matunda, Akoigi, Kogi, Furbase, Krai, Magi, Gedeke, Krai, Gedeke, Hivese, Akoi, Tiba Kangaroya. Aduna, Maram Waraga, Eikhoi, Masi, Yamna Nungi Oiba, 27 August, Angar Masters Day, Hivese. Cheng Pangdabagi, Kongchatuna Maram Oire, Hodokibagi, Nungi over Potudi, Matang, Sara Sandorokana, Hojiti, Eikhoi Tungi, Laibak Krai, the Kari Lady Bagi, Hibese, Masi Kangdana, Eikhoi, Laidore, Eikhoi, Malayamisa, Sakoli Hariba, Purukudima, Magi, Zatigi, Loinama Canola Javani, Purki Canola Javani, Eikhoi, Lady Jerry Bakarase, Mutatraga, Atopa. Screen namana natra kanwamana namda gadawgi option gadawgi tawle rebna haibase mayam kutum mid mai pangsi haibase masi mayam homda ai thamjage Thorom aduda Chaklam Khongchat ki thodok aduda laikhidraba thoba mari Oinam Nabakumar Laishram Chaubal Nongmai Kapam Pramodini amadi Waikhom Nilamani gi imungda khudol tamduna ikaikhomna butki loinana MSU gi laikhidraba hanagi thomi singi mafamda minitama tumina leptuna ikaikhomna butki ngasigi thorom adugi mangoinana MSU amadi mahairoi singna bishum chinga machada leiba athoba singa sigi khubamda haikalekat tamlaba matung mafam adudagi athoba mari gi photo dolaida haptuna Palace compound leiba Vaget Chandra Open Air Theatre boat tamna miyamgi khongchat ama chatpaga loinana thorom adu hawdokhibani panbayabadi kumjali singa maga jama panhupu mangagi ngasigi numit asida mahairoi singna chaklam le cheng piu haiduna changsin kiba khongjang aduda security force na nongmai kapada mahairoi ahum Oinam Nabakumar Laishram Chaubal amadi nongmai kapam Pramodini lekhidapani loinana AIR Imphal gi driver Waikhom Nilamani na khongchat aduda soklaba mahairoi sing kannaba honabada security force na shangin na thinbadagi lekhidapani Asi ai ni ma gumna ma poroi bana maram dangi hawai kon tha bi khaba matungda China khang na hin
Manipuri mapam khudingmakta lairiba aigi imagumna maraibak thihawrabi mapurabagi saina thangduna mapurabagi ningsingbagi wakhalna lamjing mungduna hingliba makhoi punamaki mapamda ngasigi khudol pot ase kachai makhoi punamaki ningsaulaga ningsingjaraga ngasigi khudol pot ase loksunjari